ꯍꯥꯏꯒꯤ ꯃꯤꯡ ꯄꯥꯊꯣꯛꯉꯝꯆ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯈꯛ ꯁꯦꯝꯖꯔꯛꯀꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯔꯦꯝꯕꯝꯒꯤ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯌꯥꯝ ꯆꯠꯅꯔꯦ ꯆꯠꯄ ꯍꯧꯅꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯃꯌꯥꯝ ꯂꯥꯏꯕꯨꯡꯗ ꯀꯥꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯆꯠꯁꯤꯜꯂꯛꯑꯣ ꯀꯣꯏ ꯂꯧꯔꯦꯝꯕꯝ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯈꯨꯕꯝꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯂꯧꯔꯦꯝꯕꯝ ꯈꯨꯜꯂꯣꯝꯗꯒꯤ ꯆꯪꯄꯅꯤ ꯁꯤꯅ ꯂꯧꯔꯦꯝꯕꯝ ꯈꯨꯟ ꯂꯩꯀꯣꯟ ꯑꯗꯨꯝ ꯍꯥꯏꯒꯗꯣꯏꯅꯦ ꯃꯊꯪ ꯑꯗꯨꯒ ꯑꯁꯣꯟ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯑꯗꯤ ꯁꯤꯒꯤ ꯍꯦꯛ ꯂꯧꯔꯦꯝꯕꯝ ꯈꯨꯟ ꯍꯥꯏꯖꯤꯜꯂꯛꯄꯩ ꯃꯆꯤꯟꯁꯦꯀꯣ ꯃꯆꯤꯟꯁꯤꯗꯅꯦ ꯆꯪꯕꯤꯔꯛꯇꯣꯏꯁꯦ ꯆꯪꯐꯝ ꯇꯥꯛꯆꯔꯛꯀꯦ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯨꯕꯝꯒꯤ ꯆꯪꯐꯝꯁꯦ ꯁꯤꯗꯒꯤ ꯂꯥꯛꯇꯣꯏꯅꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯩ ꯂꯥꯛꯑꯒ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯗꯣꯏꯅꯤ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯍꯧꯔꯣ ꯁꯤ ꯂꯧꯔꯦꯝꯕꯝ ꯈꯨꯟꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯧꯔꯦꯝꯕꯝ ꯈꯨꯟ ꯍꯧꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯆꯪꯗꯣꯏꯅꯦꯕ ꯃꯌꯥꯝꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯧꯔꯦꯝꯕꯝ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯦꯛ ꯈꯔ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯑꯩ ꯏꯇꯩꯃ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯆꯍꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯔꯨꯝꯃꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯅ ꯄꯥꯎ ꯇꯥꯖꯕ ꯑꯗꯨꯒꯤꯗꯣ ꯃꯣꯏꯁꯤ ꯂꯥꯛꯄꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯑꯗꯨꯝ ꯍꯧꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯛꯄ ꯍꯧꯔꯝꯃꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯠꯈꯤ ꯇꯧꯔꯦꯗꯅ ꯂꯥꯛꯇꯧꯕ ꯃꯌꯥꯝ ꯋꯥꯠꯂꯤꯕ ꯃꯌꯥꯝ ꯂꯥꯛꯇꯧ ꯋꯥꯠꯂꯤ ꯃꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯪꯕ ꯌꯥꯔꯤꯕ ꯊꯣꯡ ꯈꯛꯇ ꯍꯥꯡꯗꯅ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯃꯌꯥꯝꯅ ꯈꯪꯗꯕꯁꯨ ꯂꯩꯗꯅ ꯍꯥꯏꯗꯤ ꯁꯦꯠꯄ ꯌꯥꯕ ꯁꯦꯠꯂꯛꯄ ꯌꯥꯕ ꯁꯦꯠꯄ ꯌꯥꯗꯕ ꯈꯪꯍꯧꯗ꯭ꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯥꯕ ꯌꯥꯗ꯭ꯔꯦ ꯈꯨꯗꯩ ꯅꯠꯇ꯭ꯔꯒ ꯐꯤꯖꯣꯜ ꯁꯦꯠꯇ꯭ꯔꯒꯗꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃ ꯈꯪꯗꯅ ꯍꯪꯕꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯏꯇꯩꯃ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯍꯣꯏ ꯑꯗꯣ ꯄꯥꯊꯧꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯕꯅꯤꯅ ꯏꯄꯨ ꯈꯨꯕꯝꯗꯤ ꯀꯥꯕ ꯌꯥꯗ꯭ꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯈꯨꯕꯝ ꯀꯥꯕ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯄꯨꯅ ꯇꯥꯟꯕꯤꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯊꯥꯗꯅ ꯌꯥꯝꯅ ꯂꯩꯍꯥꯎꯁꯨ ꯌꯥꯝ ꯐꯕ ꯃꯥꯜꯂꯦꯀꯣ ꯃꯐꯝꯁꯦ ꯏꯄꯨꯒꯤ ꯈꯨꯕꯝꯅꯦ ꯃꯤ ꯀꯌꯥꯝꯁꯨ ꯂꯥꯛꯅꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅꯈꯤꯕ ꯃꯊꯪ ꯌꯥꯎꯁꯟꯖꯔꯛꯑꯦ ꯃꯤꯕꯨꯗꯤ ꯈꯔ ꯂꯥꯛꯅꯕ ꯍꯧꯔꯦꯀꯣ ꯑꯗꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯂꯥꯛꯄꯗꯤ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯉꯜꯂꯤꯕꯅꯤꯅ ꯑꯌꯨꯛꯁꯦ ꯑꯗꯨ ꯃꯌꯥꯝ ꯃꯐꯝꯁꯤꯅꯦꯀꯣ ꯁꯤ ꯌꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯦ ꯁꯤꯗ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯄꯥꯔꯛꯁꯦꯀꯣ ꯑꯗꯨ ꯒꯥꯔꯤ ꯈꯔ ꯌꯥꯝꯃꯒꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯇꯧꯅꯩ ꯑꯅꯝꯕꯅ ꯑꯗꯨ ꯈꯣꯡꯅ ꯆꯪꯅꯔꯛꯄ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯌꯥꯝ ꯊꯥꯡꯕ ꯂꯝꯕꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯤꯗꯒꯤ ꯀꯥꯕ ꯍꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯏꯄꯨꯒꯤꯁꯦ ꯑꯗꯨ ꯀꯥꯐꯝꯁꯦ ꯍꯥꯏꯐꯦꯠ ꯑꯗꯨꯕꯨ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯗꯨꯝ ꯀꯠꯆꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯁꯨ ꯑꯩꯈꯣই ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯑꯦꯕꯀꯣ ꯆꯪꯉꯛꯑꯦꯕ ꯀꯥꯟꯗ ꯑꯩꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂ ꯂꯥꯛꯑꯕꯅꯤꯅ ꯂꯥꯏꯕꯨꯡ ꯀꯥꯕꯗꯤ ꯌꯥꯗ꯭ꯔꯦ ꯅꯥꯟꯅ ꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯐꯤ ꯑꯅꯤ ꯂꯩꯈꯤꯕ꯭ꯔꯣ ꯈꯨꯗꯩ ꯌꯥꯎꯔꯤꯌꯦ ꯃꯅꯨꯡꯗ ꯐꯤꯒꯁꯦ ꯃꯥꯒꯤ ꯐꯤꯅꯤ ꯁꯤ ꯁꯦꯠꯂꯣ ꯑꯩ ꯈꯨꯗꯩ ꯍꯣꯡꯗꯣꯛꯀꯦ ꯑꯗꯨꯗꯨꯒ ꯂꯥꯏꯕꯨꯡꯗ ꯆꯪꯉꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯈꯨꯗꯩ ꯁꯦꯠꯄꯤꯔꯤ ꯈꯨꯗꯛꯇ ꯑꯣꯏꯕꯅꯤꯅ ꯊꯧꯒꯜ ꯐꯪꯕ ꯃꯇꯝꯗꯤ ꯂꯥꯏꯕꯛꯇ ꯍꯦꯛꯇ ꯇꯝꯃꯦꯗꯣ ꯃꯤ ꯃꯊꯪ ꯂꯥꯛꯁꯟꯅꯔꯦ ꯈꯨꯗꯩꯁꯦ ꯈꯤꯇꯪ ꯄꯤꯛꯈ꯭ꯔꯕ ꯃꯌꯥꯝ खिदंग पिक्रे खुदैसु इसाई सक्तोरा हाइदिबो इजा मथक कार यमिना जेदि को मबे लाइना साबी लैसा सिंग तुंगिबी बेमा
나무 있다 하네 그도 있지 나무 있다 또 나 심하나 까래고 또 까래 없으면 거기 저만도 우리 버지 이제 거기 이쁘기 구범네 거기 상면 하자니까 이것도 로마나 박바이 뿜나마꾸 부토랑아이기 옌당 와부까우 나나이나 아이디 나만 채널 내가 지디 그럼 또 돼. 거기 집 그래. 아이부도 마시 꼬로우라이 바로탑이 많은 쟁쟁드라 이만한 구닥도 비고 그대로 여기. Tại không lành. 바로 꼬로우시다 나다이리 왕마 실레이롬바나 라풋 밤질랑더팜 이부도 모이랑 당징 마쿠추 이렇게 저기는 서 있대. 그거든. 시다. 레벨 탈레. 실레 거의 보기 신len 거 거의 보기 마게 뭐 다 맞아래. 면 양땅은 방바 누미네. 거기 보기 다음기 거기 한번 누마징 해다리고 시그던 거는 그냥 만져보 그런 만큼 그냥 유시고 미 아노바 미 탕탕 라시고 거기 이쁘기 더글로이 더건 부비바 안나만 탕탕 탕탕 라이 아이나 남자가 가든 멤버 저렇게 그런 맥싱 उत्पन्न हम लोग भी होना चाहिए मैम 당진차로의 훈풍 마토이마 약한 몬디 따레마 징우라이 따이나랑게 호염틴 나이나랑게 마치기마 갈락바디 왕왼사로의 훈풍 마토이마 예사 라이완 따이나랑게 그러나 이쁘기 cái cái tàn bạc con gà này nấu lên đấy này đang xài cái BGP 이쁘기 구범들 아마 이쁘기 대만 가자 소리와 này có một lạc này như nào ibu kita do quay đi mà phải cái này gì là cái mà gì ibu cái còn là mà ibu cái mà sao thôi betul tàu béo hàm mẹ mà gì tu cái đồ này để ibu cái cái đồ yam đi qua liu quăng đồ cái mà nông dù mẹ mà dù vẫn chơi cái này để cái anh này không theo bao để đi mẹ mà đã hàng ngã có là cái khá bự hay giờ đấy đồ mẹ đã pen được đi ai cái đồ hay đi mẹ mà một cái lấy giờ đấy lấy mẹ gì quá khơi đâu mẹ cái đồ lấy đấy đồ mẹ tăng cái lạc phiêu lạc mà tăng cái thà cái mà những cái đồ bây giờ ai cái đồ dùng hấp ra cái đồ juga mẹ chú yang lạc phiêu ở đây mẹ ở đây cái này rất là to sẽ còn deh sudah nanti sondan itu kayak nggak lagi begitu kan
Abunga amu ate ngani lagi. Koyam sok ni na. 이신 잠 밤새 이제. Amza de sing. 괜찮아. 잠 밤에. 동심도 있잖아, 그냥. Let's go. 알지랑 masai simang gaji lau putri sama saja. Ikai lau kumbi tau ya kumana. Ada ini macam buka. Kau tak tahu kan satu nama lau dia. Lau kan ini menggaji. Ini tu apa muda mak lu jaga dah apa. Sampai kita lah kan dah. Lau lah kan lagi menggaji. Masih ada tu lau bani apa. Hai bang menggaji, asyik menggaji. Semua mana dia asyik menggaji. Kalau mumi asyik menggaji. Hal tu macam tu lah kan ni sao lau ni. Nhưng mà cái hồ nó trên kia nhỉ quá ấm hai Ba. anh muốn làm gì Ba. Hôm nay là không có phải nào nên đi tiệm. थागतचरी मैम अगी वीडियो असिबो होदन लोइबो फवो इंबिबगी दमकता हानिंगा लेतन थागतचरी लौरेंबम इपु खोनांग थाबगी पोथा संगलेन असिबो मैम द उच्चनिंगदुना वीडियो सि सेमजबनी असोइबा अरानबो यारबसु मैम नंगा पियु अगी वीडियो सि नुंगा बिबा तारकदी लाइक शेयर सब्सक्राइब तबिरमु मैम 나다이 왕무 실레이로마